Chaukhotpa Manipur ama puraknaba start-up nasu angamba thodang yaminasi haina Chief Minister Yumnam Khemchana phongdokre. Dr. T.S. Kisan Yumnam Token amadi aribam rajena lekidaba sahi tarat subaning sing thoram pangthokre. Manipur Chief Minister Yamna MLA Kayana class 12 examination ki damak mahiroi singda yai proposal pirakle Technopoldi BNSS section 163 jalai kre. IPFM na litan security force na sathakiba thawong yaning da phongdoktuna Supreme Court na senkiba committee da memorandum bisin kre. Amadi Manipur Chief Minister na Union Civil Aviation Minister da Imphal Guwahati Imphal sector asi Udan scheme gi manung chalanaba taksin kre. Kurumjari ISCOM News ki Manipur Paumiyang tabiri bapum na magputaram noksari hausuk mapung oiba pausing pizari India ki awang nukpok thangbada lairiba state chingi oiba start-up po hen na khongjel yanghan gadauriba DG Sapne 2.0 ngasi Chief Minister Yumnam Khemchana launch tokre scheme asigi lakadauriba anoba khongthang singda singi district singsu mapung phana hapchinduna amata oiba chawkhatpa Manipur ama oirakna ba hotnabada start-up na su angamba thodang yaminasi haina Chief Minister Yumnam Khemchana phongdokre ngasi state asigi planning department sinduna chingmairong da laiba classic grand ge imperial hall da Chief Minister Yumnam Khemchan Chief Secretary Punit Kumar Goyal Manipur Technical University ki BC Professor W Sanbabu Sikkim Manipal University ki BC Professor Gopal Krishna Pravuna mathang sina athoibe mithung thoramapu amadi akhanaba mithunglen sing oina saru yaduna pangthokiba thoram aduda Chief Minister na makha taraduna haukiba chahi singda start off na tongan ba thabak thoram kaya da chauna mateng pangduna lakle amadi department asina kana hotnaduna laibak asigi oina Manipur na scheme asibu mangjil thanaba pukhalakpa asimak yamna thagat ningai ni loinana scheme asigi makhada laurakadaba anauba khongthang singda singi district singsu yaholagani hairiba wafam asina hena mapung phaba amatta oiba Manipur ama semgatpada achauba thodang lobiyo haiki masidana tana asigumlaba irangi matam asida lairiba laingak asina mapung phana thabak panghanba ngamdrabasu lamdam asigi entrepreneur kayana start up ki matenga loinana miyoi kaya thabak panghalamba singdasu thagatpa phongdokhi Youth and entrepreneurs possess immense potential across the digital innovation, agriculture, handloom, tourism, and hospitality sector, but they need support. DG Supply 2.0 is designed to support conserve of students and aspiring entrepreneurs into the scalable enterprises by providing all necessary support. I urge the youth present here today to think boldly and act confidently. Do not be afraid of failing. Innovation is born for experimentation, preservation, and continuous learning. I congratulate Startup Manipur Planning Department, Sikkim Manipur University, Manipur Technical University, and all partners of this meaningful initiative. DG Supply 2.0 is the beginning of transformative journey for the youth of Northeast state, particularly Manipur. I wish our program will be success and extend my best wishes to the innovators and entrepreneurs. Kumjali singani mapan gi February tang taratareta Ukhrul district ki mafam amada NSN IMna mihathina hatopi khraba Dr. Kisan Yumnam Token amadi aribam rajena lekhidabagi chahi tarataret subaning sing thoram ngasi uripok machin chairap korta leba lekhidraba athauba ahumgi khubamda pangthokhrei
mapari ningsinglup manila sinduna pangthokiba achamba athauba ahumgi ningsing thoram aduda lamdam asigi tongan tongan ba CSO singi thaumi sing yauna ima ibel kayana athauba ahumgi mitamda laisu katuna ikai khumna basu utkhi hairiba thoram aduda thamoiban asigi MLA KS Joy Kisan amukogi president sorokhaibam sanjoy amadi atai maru oiba miyoi kaya su saruk yakhi ngasigi ningsing thoram aduga mari lainana mapari ningsing kol lupki president soram tikendrajan haikibada NSN IM gi kadar singna Dr Kisan yumnam token amadi aribam rajen makoi ahumbu mihat thina hatuk piraba matung manilna laikhidraba thauba ahum asigi ningsing thoram asi chahi kudingi pangthoktuna lakhibani loinana lamdam asigi haurak libana hasingda laikhidraba athauba ahum asina laibaki damak kathok lamba asibu mangba yaroi haba paujel ga loinana makhata nasu athauba ahumgi ningsing thoram asi pangthokigani hainasu mahakna phongdoki ningsing bayabadi kumja lisingani mapangi February gi tang 13 ta SDO oina thopuramba Dr TS Kisan ga loinana mahaki driver aribam rajen amadi mandal oina thabak toba yumnam tokenbu NSN IM na Ukhrul district ki manung sana leiba kasom kulenda mihathina hatoklaba matung hundok lamkhibani amadi thodok asida sena ba NSN IM gi colonel Hobson bo punsi supagi phadok pikhraba matung mihat asigi matang na semkiba JAC adusu dissolve tawki masigi matungda thodok asigi case CBI da sinakibadagi makhatana monitor tawdaba yadaba kaya leibadagi mapari ningsing call lof manil haibalup asi register tawduna kumjali sing ani taradagi hauduna laikhidraba athauba ahumgi nunggi oiba warif amadi mathau nabu ningsing baga loinana tungda haurakliba nahasingda ithil pinaba lup asina sahi khudingi ningsing thoram asi pangthoktuna lakhibani hairi ngasi February ki tang 13 sigi numitsidani koi sehi 13 ki mamangda 2009 da koi ga thoba hum rajen dagi koi gi token duga Dr Kisan moyo hum NSN ki kabu amna kidnap tograga nimit kharani tungda tafau kuki village ki manakta cheliba turena duda nungna yamna satina thomgairaga halambani masigi numero sibu ningsing boyna pena chai kudingi mandilna mapari ningsing ko lupna chai kudingi mohi sikibagi numero sibu koina palan tawjari ngasina 13 suba akoigi chahi gi palona sini mohina hairamba makoigi takiwe kheng se lemna tahan biganu Manipur akaba Manipur ama chakutman Manipur ama maringje leba Manipur ama kidamakta makoigi takiwe kheng se asigi katpa waina tawbiyo haibagi mogi akoigi moto sina akoina chahi kudingi akoigi mahaki sibagi mit asibo koina palan tawjari Manipur ki Chief Minister Yumnam Khemchandna Council of Higher Secondary Education Manipur ko semna lauba class 12 ki Higher Secondary Examination HSE 2026 ta saruk yaribam hairoi singda stress free celebration amagum lauduna exam warrior amagum examination asining thina mai pakna thagadabani haina yaipa paujel pirakli Chief Minister na Wazasing amasung mama mapa oibasingda examination manungda mahiroi singda pressure piba tawroidabani haiki Chief Minister Y. Khemchandgi paujel amada Prime Minister Narendra Modi na haikibagum mahiroi singna examination singda stress leitana exam warrior oina exam thagadabani haiba wafam aduning singli pangthokliba examination asi mahiroi singi oina makoi gi career sing sembaga yamna mari leinaba examination amani maramaduna mahiroi singna stress leitana celebration amagum exam asi thagadabani mahiroi singna lairik kanna paduna mark wangna phangnaba hotnagadabani hairaduna hojik luraba tanpham asida mama mapa oibesing amasung ojasingna mahiroi singbo pressure pibagi mahutta ningthina guide amasung support tawbiduna examination asida pukning wakhal ingna exam thahannaba hotnabiyo hainasu thamlakli ngasidagi hauriba kosemna lauba class 12 examination March ki tangkunda loigani aduga April mari fauba practical sing pangthokani amaromda thanga SG MLA Tongbram Robindrona ngasi class 12 examination thariba mahiroi singda examination asi mahiroi singi hotnaba kanba discipline leiba amadi hai singba sing uthokpagi aruba tangkak ama oibana haini singna pukning sangna lairik paduna mai paknaba hotnagadabani hainasu paujel piri
ngasidagi hauriba Council of Higher Secondary Education Manipur kosemna loba class 12 ke exam asida state asida lairiba tongan ba mahairoi nupa amadi nupi macha punna lising kuntrama thoi chamanga kuntra saruk yaduna exam asi pangthokli masigi manungna mahairoi lising taret chatru marfudra taret na a stream mahairoi lising kulum doi chamani futaruk na science amadi mahairoi chatruk marfutaret na commerce stream gini hairi state asigi tongan ba exam center chama tarata exam ase pangthokli exam asi mapung phana pangthokna bahotna bada state asida lairiba miyam amadi lup singna mateng pangbina ba council na april tawrak pagaloina na exam asibu soida ngamdana pangthokna bagidama council official singna center singda chatuna yengsin bagaloina na exam center tariba school singda manipur police ke security personnel singna akanma mongda ngaksen ki ngasi examination asigi ahoba nimita english subject thoki nakalamaromda board of secondary education school manipur boss semna lawba class 10 ge examination su लाक्लिबे फेब्रुवारी तांग कुलुमदोइदगी पांगथोकनाबा बोर्ड की माइकैदगी सेम साबा पुमनमक लोइख्रे हाइरी सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE न लौबा सही असिगी क्लास 10 अमसुंग 12 के एग्जामिनेशन सु लेबाक असिगी माहिरोइ लाख निफुतरुक लोमना सरुक यादुना ngasiदगी हौख्रे ngasiदगी हौदुना अप्रैल मरी फावबा जथगदौरिबा एग्जामिनेशन असिगी मांगजौनना जखल थौरांग लोखटपा ओइना Tengnopal District Administration na ingna sikna masung kanglon chumna examination thahanabagi tamak prohibitory measures sing lokhat khrei District Magistrate Saurabh Yadav na Bharatiya Nagarik Suraksha Sanhita BNSS 2023 ge section 163 gi makada notes pollution thoktanaba examination center singi akoibada mi ka hena tinba amasung unfair means sizinaba thingnaba prohibitory order ase thokibane hairi hariba athingba asi exam center oiriba More College More Government Higher Secondary School amadi Tengnopal High School singi akoibadani athingba asi tha sigi tarataruk ki ayu pung taruk tagi numidang wairam pung taruk phawba haibadi examination asi loidriba phawba satnagani hairi Council of Higher Secondary Education Manipur na lawba class 12 ke exam ngasidagi haukiba asida Bisnupur district ke oina so exam center taramathoi piduna ingna sikna pangthokpa haukhre district asigi oina ngasi ahoba nimita mahairoi lising ahum chahum kuntranipal gi manungda mahairoi nupa lising ama chamapan yangkhaini thoi amadi nupi lising ama chahum humpumapan present oiduna mahairoi lising ahum chahum kunmathoi exam thaki tarataret amadi absent oiki paumi singna hakthengna na chatuna yangsilubada Special Regular English School Nambol Sabalekaida School asigi principal su oiribi Maisnam Bibekana OC amadi Akham Damrendrona SO oiduna Invigilator Kunipal Saitaruk AOC anina mathok tawbaga loinana mahiroi chamanga humpumathoi exam thahanki Nambol High Secondary School da school asigi principal Ranjita Maisnamna OC Mongjom Opendrona AOC amadi M Hemantana SO oiduna SI Mari Invigilator Taranipal gi meeting makhada room taranithoida mahairoi Zamri Supna Nipal gi manungda nupa ama absent oiduna nupa Sahum Kuntranithoi amadi nupi humbudra tarukna exam phamki council gi maikaidigi team amasu laktuna district asigi tongan mafam singda koina satuna aranba pambai sing sizinnadanaba ningthina yangsinki Bisnupur district ke oina ngasi nataba pambai sizinnaba amadi pamdaba thodok sing thokpagi paudi lekhide Kosam na lawa class 12 ke examination ge ngasi ahoba nimita tongan ba examination center singda ingna sikna exam thana ki adum oinamak Kaksing district ki Wabagai Higher Secondary School da exam thariba mahairoi singa matam hapu haiba yade haibagi wahauda pakhumse amadi admit card na singba sing segaiduna amang ata thokhan khrei school asida Langmaidong Higher Secondary School gi punna mahairoi chani kunmari center ta ki exam manungda kosem gi flying squad team ama amasung kosemna ayaba piba CSO ge kangbu amasu laktuna pamdaba thodok sing thoktana ba kanna hotnaki adum oinamak exam adu ningthina pangthokpa loiraba tungda mahairoi singna school gi campus tage
थोख्रबा मतुंगदा इकान कानादना महिरोय खरना लाव खोंदना संगसिनलक्तुना स्कूल अदुगे गेट नमखाइदुना कैंपस मनुंगदा संगसिनखी महिरोय खरना सेंटर अदुगे ऑफिसर इंचार्ज के चैम्बर द संगसिनदुना कोसेम अमदी सीएस ओगी कांगबू सिंगना संगबदगे एग्जाम नुंगाइत्रे फेल लोइना ओइरगनी मरमदुना एग्जाम मतम हापु हाइना कन्ना तक्सिन बाहौरखी हाइदि जरग अदुदा सेंटर अदुगी ओसिना मतम हाप हाइबसे महाकना ngamde एग्जाम की चटनबीसु नत्ते हाइना खामलुबदा महिरोइसिंग अदुना लाव खोंदुना ओसिगी सेंबरदा लैरंबा पोतचै थुगाइबा होरखिबने हाइदि इरांग थोकलाइबा पाउ फंगबदगी हियांगलम पुलिस स्टेशन की ओसी यावना इरांग अदु लक्सिननबा यामना कन्ना होटनखी अदुबो महिरोइसिंगना पखोमचे सेगाइबा अमदे मैथाबना हानखी तुंगदा कक्सिंग डिस्ट्रिक्ट पुलिस की एसपी प्रियादर्शिनी लाइस्ट्रम एडिशनल एसपी एलो संकोरजित एडिशनल एसपी ऑफ्स एल अमरजित अमदी एसडीपीओ कक्सिंग यावना मसिंग यामलबा पुलिस पर्सनल सिंग संगसिनदुना इरांग अदु लक्सिनखी कोसेमना लोबा क्लास 12 की एग्जामिनेशन गे ngasi ahoba English subject thokpa nimita examination asigi center ama oikiba wabagai higher secondary school da thokhiba laibuk thiba thodok adu haksanna lawi haina all Manipur students union amsugi secretary general salam sangkhon mana phongdorakli wafam singasi mahiroi lup asigi office da phangkiba pawgi mifam amada mahakna phongdokibani mahakna makataraduna asigumba थोहनिंगदब थौदोकसिंग असि ममांग थक्ता एमसुना कयारक हना हाइजखिब लैरबसु काउंसिल गी मरी लेनना अथॉरिटी सिंगना असिगुम पामदब थौदोकसिंग असि थोक्तनब थबक पाइखत्तबन मरम ओइरगा ngasiगी थौदोक असि थोखिबनी हाइरबे एग्जाम सेंटर असिदा मथौ पांथोकलिबा इनविजिलेटर अमदी ओसिनसो पामदब थौदोकसिंग थोकलकप याबगे चिंगनब लैरबदी मांगजौनना काउंसिल द पाउ पिदुना थौदोकसिंग असि थोक्तनब होनगदबनी लोइनना ngasi थोखिबा थौदोक असि तुंगी महिरोइसिंगदा यामना लाइबक थिबा मा ओइबन मरम ओइरगा काउंसिल गी अथॉरिटी सिंगनसु सेटलमेंट पुरकनबा होनगदबनी अमदे एग्जाम असिगी मखाताबा सब्जेक्ट सिंगदसु थोअनिंगदबा थौदोक सिंग थोक्तनबा मरी लेनबसिंगना थबक पाइखतबा यादबनी मरु ओइना कोसेमना लौबा क्लास 12 के एग्जाम असिदा एमसुगी माइकैदगी अकन ममित्यंग संगलगने हाइनसु महाकना मखाताना फोंदोखी इंग्लिश सब्जेक्ट थोपन नुमिता वबगाई हायर सेकेंडरी स्कूल सेंटर दा यामना लाइबक थीबा यामना थोअनिंगदबा थौदोक अमा थोखिबजे एमसुना हक्चिन लोबग लोइनना असिगुंबा थौदोकसिंग असि ममांग थक्ता थोक्तनबा एमसुगी माइकैदगी मरी लेनबा काउंसिल गी अथॉरिटी सिंगदा मांगजौनना कैरक हाइजखिब लैरबसु काउंसिल गी अथॉरिटी सिंगना असिगुंबा पामदबा थौदोकसिंग असि थोक्तनबा मरी लेनबा थबकसिंग पाइखत्तबदगी थोकपने हाबो अफम एमसुना सेंटर मथौ तौरीबा ओसी इन्वेस्टिगेटर सिंगसु थौदोक थोकपगी या थोकप याबगी चिंगनब लैरबदी मांगजौनना काउंसिल गी अथॉरिटी सिंगदा पाउ पीरबा मतुंगदा थौदोक सिंग असि थोक्तनबा होनबिगदबनी लोइनना ngasi थोकलिबा यामना लाइबक थीबा तुंगी महिरोई खुनाइगी यामना लाइबक थीबा ओइगदबा थौदोक असि अथुबदा मरी लैनबा एग्जाम कंडक्टिंग बॉडी ओरिबा काउंसिल गी अथॉरिटी सिंगना सेटलमेंट पोरकनबा होनगदबनी लोइनना मखा ताबा लेमौरिबा सब्जेक्ट सिंग असिदसु असिगुंबा पामदबा थौदोक सिंग थोक्तनबा काउंसिल गी अथॉरिटी सिंगना अयोबी थाक्ता होनगदबनी अमदी एमसुगी माइकैदगिसु हाइरिबा वालौरिबा सब्जेक्ट सिंग असिदा अकनबा मियेंग चंगगने हाबो वफम लेबाक मियामदा थमजरी कोसेमना लोबा क्लास 12 के एग्जामिनेशन के एग्जाम सेंटर अमा ओरिबा वबगाई हायर सेकेंडरी स्कूल दा ngasi थोखिबा थौदोक अदुबो सिटीजन्स एसोसिएशन फॉर रूरल डेवलपमेंट CARD वबगाई गी माइकैदगी सु यानिंगदबा फोंदोरकले ngasi वबगाई हियांगलमदा लैबा CARD के लोइसंगदा पांथोखिबा पाउगी मिफम अमदा एसोसिएशन असिगे ग्यामसेंस पोस्ट सेक्रेटरी नामैराकपम बिनंताना फोंदोखिबदा एग्जाम सेंटर अमा ओरिबा वबगाई हायर सेकेंडरी स्कूल दा ngasi थोअनिंगदबा थौदोक थोखिबा हाइबसी महिरोइसिंगी ओइनदी यामना लाइबक थीबा अमनी मसिगुंबा पामदबा थौदोक असि मखाताना थोक्तनबा स्कूल गी ओजासिंग अमदी अतै मरी लेनबसिंगना होटनगदबनी मरु ओइना सेदो हियांगलम अमदी कार्ड वबगाई गी माइकैदगिसु एग्जाम सेंटर ओइदिबा स्कूल असिदा थोहनिंगदबा थौदोकसिंग थोक्तनबा एग्जाम असि लोइद्रिबा फावबा ओजा अमदी स्टाफ सिंगी mateंग पांगनबसु होनरगनी अमदी मरी लेनबसिंगनसु एग्जाम सेंटर असिबो स्कूल असिदा अजुमक लेहनबिनबा हाइनसु महांगना अपील तौरकले कोसेमना लोबा क्लास
अहंबा परीक्षा थाबा नुमित अदु ngasi sini hariba numit asi अखोई ओबाई हायर सेकेंडरी स्कूल दा सुबह क्लास 12 की परीक्षा सेंटर से थाई asi hariba numit asi da अखोई थोनिंग दबा थोदो अहंबा numit asi da साता सिंगी मरक्तगी अखोई करिगुंबा खुदोंथीबा खरा थोलकपदगी सिगुंबा स्कूल asi अकाय तोइना सिंबा सिंग खरा थोखरे अखोई हुजूसी लेजरिबा कार ओबगाई अमदी सेदो हियांगलम हारिबा अनिसना पुल्लगा मखा ताबा लेमौरिबा परीक्षा थागदबा नुमित नुमिसिंग असिदै कोई सेक्शन थोरांग लोखन मिनरगा स्कूल की ओजासिंग स्टाफ सिंग अदुगा मरी लेनबा अथॉरिटी सिंग लोइनना पुनमिनरगा कोई क्लब की साइड दगी मतेंग पांगमिनरगा हारिबा नुमिसिंग असि कोई लेखा लेबा नुमिसिंग असि अकाय कोई थोक्तनबा अमदी मखा ताबा थौबुक थोनिंगदबा थौबुकसिंग थोक्तनबगी दमक कोई की साइड दगी सु अंगम मतेंग पांगजरगनी अदुगा सिदे हारिबा स्कूल असिसु कोई हारिबा सेंटर असि होंबिदनबसु मफम मसिदा दुम मखा ताना लेहनबिनबसु मरी लेनबा डिपार्टमेंट सिदसु अखोई कार ओबगाई अमदी सिदो हियांगलमगी माइकेदगी मीडिया की थ्रू कोई पाउजेल पिजरी लंदम असिगी सानरोइसिंगबो पुंगनिंग थोकटपा ओइना कुमजा लिसिंग अनि तरामापलदगी ngasi phawba Manipuri Students Federation MSF na thaubu oiduna pangthoktuna lakpa sanaroi-singgi numit Players Day sahi asigi oina su mapung oina tha asigi tang 15 da pangthoklagani haina MSF ki Games and Sports ki Secretary Thangjam Rohit na thadorakpa zerol amana khangalakli zerol asina makha taraduna kumja lisingama chamapan marfudramapan gi February taramari degi 15 phawba Imphal da pangthokiba National Games ta Manipurna India pumbagi oina makhal makha kayagi sanabagi changdamnabada gold medal 94 silver medal 13 amadi bronze medal 38 lauduna medal tellida punna chamatara nitoi phangduna overall team champion oiduna Raja Balendra Singh trophy laukiba dubu pungning thogatpo oina matamdugi Manipur gi chief minister oiramba laikhidraba wahengbam nipa machana February gi tang 15 asibu Manipur Players Day haina thauram pangthokpa hawdoklam ki loinana iramdam asigi sanaroi singbo malem gi thakta pukhatnabagi wakhalolda Manipuri Students Federation MSF na lamdam asigi sanaroi singna matam aduda utkhiba matik magun amadi hai singbagi machat adubu ningsingbo oina sahi khudingi lup asina thobu oiduna mahairoi lup taruk habadi MSU MSF Desam KSA suk amadi AMS kaloinana thauram asi pangthoktuna lakli maramaduna nimit mangani chupna sathagadaba thauram asibu mai pakna pangthokpa ngamnaba leibak miyamna sagat pibaga loinana mateng pangbiyo hainasu zerul asina appeal tawrakli थासगी नेपाल दा उखरुल डिस्ट्रिक्ट के लेतान सराइखोंग दा असम राइफल्स के पर्सनल सिंग कुकी मिलिटेंट सिंगे मतेंग पांगसंदुना तंखुल नागा इमुंग मनुंगी युम कुनमंगा मै थाबिखिबा याउकी हाइरादुना इंडिजिनस पीपल्स फोरम मणिपुर IPFM ना सुप्रीम कोर्ट ना सेमखिबा जस्टिस गीता मिटल ना लुचिंगबा कमिटी दा ngarang मेमोरेंडम अमा पिसिंख्रे हाइरी IPFM na committee asida thodok adubo ningthina thizinbiduna union government na matam sana intervene tawhanduna litangi khunja singna thengnariba awaba sing asi kokhanbiyo hairi memorandum aduda February 9 da litanda thokiba tangkhol naga amasung kuki jo anige ethnic violence adu lamdam asigi miyam pumbana yaningdaba phongdorakle haiki numit adugi numit yungba matungda mafam aduda leiba tangkhol nagagi yum kunmanga Assam Rifles na mateng pangsinduna kuki militant singa loinana mai thaki haina maral siri litanda Central Security Force na misang me khai naiba mawongda chathaki ba thawong sing aduna Central Security Force da miyamna thajaba walakle litan gi thodok aduda Central Force na kuki gi yum sing ngak senduna thamki aduga tangkhol nagagi yum singna karimata yengsinbidana thamki hairi masigi mathakta Assam Rifles personnel kharana mai kanbagi thabak zathabadasu mai sakliba kuki yum sing khandoktuna mai muthatnaba honakhi aduga mai sakliba tangkhulgi yum sing hanna yengkhide hainasu maral sirakle IPFM na thogdok sing aduda neglect tawkhiba amadi complexity thokhaliba personnel singi mathakta akaknaba action lokhatkadabani haina sudabi tawri amaromda litangi akoibeda khundari ba kuki khulsing mangkot chepu
Sangkai amasung Litan village singi mafam singda Central Security Force sing laina kutlai paiba kuki militant singna koichat chatuna laibada Security Force singna karimata haidana laiki amadi logistical support sing piki aduga tangkul khunja singdana harassment piki haidi. Manipur gi miyamna chathok chasin tawbada khudong sadaba kaya mayoknariba asi kokhanabagidamag Union Civil Aviation Minister Kinjarapura Mohan Naidu da aibe serol thaduna hojik chalairiba Imphal Guwahati Imphal Air Route asi Regional Connectivity Scheme RCS Uran Scheme gi makhada thambinaba Chief Minister Yumnam Khemchan na haijakhrei Chief Minister na ngarang official oina Union Minister da ikiba cherol aduda Imphal dagi Guwahati route asida Flight tongduna chatpagi air fare asi North East State chingi chap manaba route ki kahena wangna lauri flight tongduna state asigi miyamna state chingda chapra matamda lauriba bhara asi kahena wangba maramna achauba potlum ama hapsinbagum lairi masigi mathakta Manipur gi miyamgi oina surface transport asi toina apanba oiduna amadi railway servicing ningthina functional oidaba maramna atopa state singda chapra matamda limited alternative ama oiduna laire Manipur gi miyamda air connectivity piriba asi maru oina tangai fadaba matamda khudong sana bane haina mahaki serol aduda palli Chief Minister Y Khemchana Union Minister da phongdokibada air connectivity Phagananaba amasung tourism yokhananaba Manipur lengakna aviation turbine fuel ATF ta lauramba chada kungi value added tax VAT adu amada hanthan khrei maram asina hojik service tauriba Imphal Guwahati air route asi RCS Uran scheme gi makhada thambiduna miyamna chathok chasin tawbada thengnariba khudong zadaba mayam asi kokhanbiyo haina Union Minister gi pukning singsinki amadi karigumba route asi Uran gi manungda challabadi ahongba mamalda air travel tawba amadi regional connectivity sing asi masing hengat hanba ngamlagani hairi Thasigi tarukta school amada class 2 tamliba mahairoi ani ojasingna classroom amada mapandagi solon sinduna school hour loiraba phawba thamki haina mama mapa singna pukhalakiba wakat amagi matung ina Manipur Commission for Protection of Child Rights MCP CR na thogdok adugi matangda khudakta independent amasung time bound inquiry tawnaba order thokhrei commission asina mama mapa singna tharakliba complaintsing asi Kanglon gi wangmada nauriba mahairoi anibu oja singna classroom manungda school matam loiraba phawba thamkiba adu Right of Children to Free and Compulsory Education Act 2009 gi makhada prima facie violation of the statutory ban of corporal punishment and mental harassment sathabani haina lobaga loinana thogdu aduna angangsing aduda unlawful confinement amasung risks of psychological trauma thokhanba yabagi chang wangna lei haina loba yai haidi thogdok aduga mari lenana school asige assistant teacher ama tha ahum suspension da thamkhre adubo wakat aduda oja amaga chenai haidi commissioner preliminary proceedings sing sathaba matamda hairiba school asida classroom amada mahairoi marfudagi marfudra rom krek inana lairik tabibage report leibaga loinina commissioner hiram asida school asina mahairoi sing amadi oja singi ratio ngaktaba overcrowded ohenduna child protection standards sing ngakti haiba khangma ngamle hairi Commissions for Protection of Child Rights Act 2005 ki section 13 amasung 14 ki makhada power exercise tauraduna commission asina Imphal West ki wangoi zone gi zonal education officer bo thogdok asiga mari lenana inquiry taunaba khanghan kre hairi sathagadawriba inquiry asida thaski tang tarukta school asigi class 2B gi attendance khangnanaba mahairoi singi roll call record yauna oja singi professional qualification certified child protection training status report lawbaga loinana corporal punishment sathakiba laibra haibana chingba singi report sing lawgadabani hairi matam sangna sembidana laklaba National Highway 137A miyamna mayai lambi hairaga khangnariba lambi asibu handak lakliba anawba lengak asina khudakta sembirakpagidamak
Mayai Yumpham Kuman Kanglai Apunba Itinpham MYKKAE ki Maikai Thagatpa Phongdorakle ngasi Mayang Imphal da Laiba MYKKAE ki office da phamkiba paugi mifam amada lup asigi convener Songtham Mangalna phongdokhibada Mayai lambi asi matamga chunaba mawongda sahi kaya Lairakpa ngamdana lairambado Miyamda khudongsadaba kaya ama mayoknaduna lakhibani adubo handak lakliba lengak asina khudakta lambi asibu quality leina semba horakpadagi Chief Minister Yumnam Khemchanbu MYKKAE ki maikaidagi thagataba ngamde hairibu luchingba asina paikhalakliba afaba thabaksing asi tungda lakadaba lengak kaya naso hojik lairiba Chief Minister asigumna lebak asigi thabak thoram pangthoklabadi miyamna hainarubagi mathau tade haiki National Highway 137A haina khonariba mayamna mayai lambi haina khonariba si matangna chunatraba lambi ma aita uphunna gyan ta lambi mo oiramasi adak anu sarkar asi lakpaga kan khangudana babun minguna panjarabda Yumnam Khemchana lusing sarkar asi lakpaga sembirapa asi matang quality laina yam thana sembire masi babun hainga laitana thagatseri matung darakpadasu babunna manguna sanganba oisanu aduga babuna tawrpa gamini tabak thoram kaya dasu apoi maikena support tawjari sigumba tungda lakadawba government kaya dasu babun dongna tabak thawai yauna tabak tawbiro praja khanbagi wakhang pidari isana kanda tawtani praja khanbi matau tade aduna babuna hena thawai yauna praja gi tabak tawbira pase thamoisena apoi maiki gi side gi thamoisena apenu phawjai aduna babungu han thagatsari ainu Ukhrul district ta nauna ethnic tension wangkhalakpana maram oiraga board exam thagadaba Ukhrul district ki tongan ba mafam singda leiba kuki jogi mahiroi yangkai matoi district asidagi ngarang Assam Rifles na putorak rahairi ngarang Ukhrul gi sangsakta leiba nifusuba Assam Rifles battalion headquarters tagi kuki jo nupi macha mahiroi kun amadi nifu Assam Rifles ki Sokbao Company Operating Base COB dagi kuki jo mahiroi nupa macha kuntra mathoini hairi official source amagi matung ina Assam Rifles na lokhalakliba khongthang asi thaski taret amasung tarahumdoida Ukhrul district ki litan amasung masigi akoibada tangkhul naga amasung kuki community singi marakta khatna chainaba thoktuna yumyang khairom hena mai thakibagi thodok aduna maram oiraga hojik phawba district asida kanglok ki oiba sarang naba lairi kuki jo mahiroi sing adu thasigi tara taret tagi April gi mari phawba pangthokadawriba high school living certificate examination amadi higher secondary examination singi mangjongna na saksal tarang lokatpo oina puthorakibani hairi masiga loinana Ukhrul gi Rambada laiba Jawahar Navodaya Vidyalaya JNB gi mahiroi singsu JNB kangpokpida save tawkhrei kuki jo mahiroi sing Ukhrul district tagi puthorakpa matamda tangkhul katamnau saklong TKSK zonal unit sing amadi local leaders singna sauna mateng pangki hairi mahiroi gi lup asina sangsag Ramba Sokbao TM Kasom amasung S Laho area singi khulgi luchingba singi mateng lauduna sarang naba asi phathanaba amadi kuki jo mahiroi sing asoi angam yaudana litan police station tamna yauhan ki hairi Landam asita state amadi Central Security Force ki apunba kangbu singna law and order ningthina ngakpangamnaba amadi pamdaba thodok sing thoktanaba satharakiba counter insurgency operation singi manungsanna ngarang security force ki apunba kangbu singna nupi ama yauna tongan ba counter insurgency operation singda mioi mari fagat pangam khrei police ki pauna hai Manipur police amasung Central Security Force ki apunba kangbu amana Imphal West district ki Lamsang police station ki manungsanba takthong khunau gi Kulaibam Lampak Mayadagi Aina Tinkraba Lalolop ki CP apunba group ki kaderni haba Sanasam Rosie Devi atopaming Zai Sahi Kuntaru Fumlo Mamang Lekaidagi Nupi Kader si Pabangam Krahadi Security Force na Imphal East Lamlai Police Station gi manungsanba Sawmbung area da sathaki ba atopa operation amada Aina Tinkraba Lalolop ki CP Noyon group ki active kaderni haba Pungdong Bam Mayai Lekaidagi Fizam Ransan Sing atopa Ming Luwangsa Amutombi amadi Tayai sahi kunmapan hariba mioi asi phabangam ki hari
Makatana Manipur Police amasung Central Security Force na Tengnopal District ki More Police Station gi manung sanba Indio Myanmar border pillar number 80 mayage Zangnoi area dagi aina tingkraba larolup KYKL gi kadar ani fabangam ki security force na pharaba miyoi adudi Assam gi Kasa district ki Lakhipur PS na konba Rajaram dagi Hawaizam Anthoiba Sahi Taramapal amadi Kaksing district ki DSA road ta laiba Ningthau Poreng maningdagi Moirangthem Janit Singh Sahi Kunmari ni hairi Spear Corps ki General Officer Commanding GOC Lieutenant General Abhijit S. Bandharkarna Manipurda ngarang laktuna tension wangna leiriba Kangpokpi Ukhrul Imphal East amasung Imphal West ke district singda satuna security deployment ke fibam sing yengsinduna irang thokliba amadi tension wangliba mafam singda security ke khudong chadaba mayok nariba singi matangda official singa khana naina khra haina IGAR South ke thadorapa zerol amana phongdorakle Lieutenant General Abhijit S. Pradhankanda GOC Red Shield Division IGAR South amasung atai formation leaders singna Manipur da chathariba operations singi matangda paudam ki corps commander asina army amasung Assam Rifles ke deployment sing review tawduna troops singa haktengnana wari saduna lakliba threat sing kudakta thengnana ba sem saduna Lainaba Paktak Piki, Lamdam Asida, Matauning Tina Tauriba, Lanmi Singda, Mikup Nahum Singna, Maruina, Yamna Irang Tokanba, Mafam Singda, Irang Hek Toklakbaga, Irang Sing, Laksan Mangam Nabohan Agadabane Hainasu, Kangan Ki Haide. Ngasidagi pangthokba horiba Council of Higher Secondary Education Manipur ko semna lauba Higher Secondary Examination lising ani kuntaruk amadi lakliba February gi tang kulhumdoi dagi haugadoriba Board of Secondary Education Manipur wa semna lauba High School Living Certificate Examination da saruk yagadaba lamdam asigi mahiroi singi mafamda Students Union of Kanglai Park sukhi maikai dagi yepa pausel pirakle amadi mahiroi khudingmak mai paktuna tungi career gi damak Achauba yumpham amamam thonba ngamba oirasanu hainasu thongnirakle suki zerol asina makataraduna examination sing asida aranba pambai yaudana ingna sikna pangthokpa ngamnanaba mahairui sing mama mapa oiba sing guardian sing amadi oza singna punna hotnaminasi examination da aramba pambai season khiba haibasina hayeng khunai asigi yumbi kaya sum charaktuna punna laikhatana mangminnabagi machak oirei exam sing asi khunai asigi achetpa afaba yumbi samgatnabagi platform amani haibada haiman bathokloi maramasina mahairui singna aranba pambai sizinaba amadi question leak oirakpana chingba thawong singi mayokta sukna matam pumbada lepkani amadi laibak miyamna sulefam thoi mahairoi khudingmakna asoi angam yaudana examination sing asibu saruk yaba ngamba oirasanu amadi mari leinaba authority singnasu kanglon chumna amadi ahenba jaksal thawranga loinana mai pakna pangthokpa ngamba oibiu haina sukki maikaidagi paujelakle Hauzik relief camp da leiriba IDP sing karamna mayumda hanjin hangadake haiba hiramda Film Academy Manipurna sinkiba anisuba often short film competition da Z Films na puthokpa apunbagi kholauna Best Short Film Award Most Popular Award amadi Best Screenplay Writer Award ke khalaklaba films ge artist sing okpagi thauram ama Laitonjam Youth and Students Club Nambol na siduna Nambol khari lekaida ngasi pangthokhrei Thoromaduda, Milalge Hanagi President and Tomba Mangang, Laitonjam Youth and Students Club Nambolgi President Dr. Mongzam Ranjit Amade, Brighter School, Foizing Nambolgi Vice Principal, Singlen Texanna, Athobe Mithungnen Sing Oiduna Saruk Yaki, Thoromaduda, Minitaramanga Sangba, Short Film, Asigi Aiba Amade, Screenplay, Gozen Luang. Director Warjit Moirangthem, Producer A. Inaucha Amade, Ate Artist Singda, Asamba Khodol Potpiduna Taramna Oki. Dr. Mongzam Ranjitna Fongdokibada Oza Gozen Luang Ase Mamangdasu Masak Naiba Play Kaya Ibikraba Aiba Mani Handak Mahake Script Asibo Film Ontokduna Mana Ahum Lawang Amlakpa Haibasi Achawa Mai Pakpa Amani Amadi Lamdam Asigi Taktok Zaningaini Makatana Sumiyamda Kanaba Pokning Lausing Oibeyaba Film Kaya Putopangamba Oirasano Haiki
पुवारीना साखीनी ब्रिटिश कॉलोनियल पावर सिंगना कुकी इसिल नाउ सिंगबो थर्ड फैक्टर ओइना सिजिनदुना नागा सिंगी रेजिलियन डिल तहलमी हौजिकना अनौबा कॉलोनियल पावर हैबदी यूनियन ऑफ इंडिया अमु कुकी सिंगबो नागा गी रेजिलियन डिल तौनबा सिजिनरी अदुबो नागा सिंगना मखोय टेरिटोरियल ngaknanaba खोंफम सेटना लेप्तना लैरी लैखिगनी हाइना गवर्नमेंट ऑफ द पीपल्स रिपब्लिक ऑफ नागालैंड GPRN NSCN IM गे स्टीयरिंग कमिटी के एग्जीक्यूटिव मेंबर एस बराना फोंदोख्रे महाना हाई हेनगलगली मा नाहा सिंगे नागा सिंगे कोर इशू असे डोमेस्टिक लॉ एंड ऑर्डर दगे हौजिकती टेरिटोरियल गी चयतनबा असिना अचौबा इशू अमा ओइरकले हौजिक हौजिक थोकलिबा चरंगनबा असि नागा गी एंसेस्ट्रल लैंड सिंगदा इन्फिल्ट्रेशन तौबदगे थोकलकपनी हाइरदुना गवर्नमेंट ऑफ इंडिया ना नागा गी ओइबा पॉलिटिकल नेचर असि मसक खंगलदुना एडमिनिस्ट्रेटिव अमसुंग मिलिटरी मेजर्स सिंगे वांगमदा वारी सानादुना लागले वारोसन पुरकपंगमदना लैरिबा इशू असिगे हौरकफमदे नागा मियाम अमसुंग यूनियन ऑफ इंडिया की मरक्ता लैरिबा टेरिटोरियल डिस्प्यूट असिने हाइकी रीजन असिदा लैरिबा इंटर एथनिक डायनामिक कॉम्प्लेक्सिंग पल्लदुना महाकना हाई कॉलोनियल हिस्ट्री अमसुंग मॉडर्न डे दा थोकलिबा कॉन्फ्लिक्ट्स असि पैरेलल ओइना यंगफम थोई मरमदे कुकी कम्युनिटी असि एक्सटर्नल पावर्स ना मतम कुइनदगे थर्ड फैक्टर ओइना सिजनदुना लागले रीजन असिदा मतम मतमगी ओइना होंगलकलिबा कॉन्फ्लिक्ट्स असि हानगी इंडियन मिलिटरी की लुचिंगबसिंगना फावबा मिलिटरी सॉल्यूशन असि खक ओइथोकपा यारोय हाइकिबा लैख्रै मसिगे खुदम हाइबबो ममांगदा चथकिबा मिलिटरी कैंपेन्सिंग अदुदा नागा मियाम कया अवाफमदा ताखिबा थोंदोकसिंग अदुनि हाइकी मिलिटरी कैंपेन्सिंग की मनुंगदा रिएक्टिव फोर्सिंग सिजनखिबा अदुना मियामबु यामना वहनखी मरम असिना सेक्टरियन इंटरेस्ट का लोइनना मिलिटरी डिप्लॉय तौदुना मरम चाबा पीस प्रोसेसिंग थुगाइनबा सिल्ले हाइनसु मराल सिरी टेंशन फन लेरबसु कुकी इसिल इनाउसिंगना मखाताना हटना सुनाबा थोक्तनबा मगुल लैबा पीसफुल नेगोशिएशन दा सोइदना यारकनी हाइबगे थाजबा थमले हाइकी महाकना गवर्नमेंट ऑफ इंडिया दा नागागी इशू असी फोर्स सिजनबगी महता पॉलिटिकल सॉल्यूशन तौबना अचुंबो आइगनी हाइकी पीसफुल रेजोल्यूशन अमसुंग नेगोशिएशन दा थाजबा थमली अदुबो मियामना खंगदबदी हौजिक हौजिक नागागी लमदा संगसिलक्तुना अखोगी युमसिंग खुदुम चंसिंदुना पीसफुल को एक्जिस्टेंस हाइना लावबगी थबकसिंग असी तायोननबा थवोंग सिंगनी एनक्रोचर सिंगना नागागी लमदा लेसिलबा मतुंग पीस डिमांड तौरिबा असी यामना नोकनिंगबा थवोंग अमने हाइकी सिक्योरिटी फोर्स की कांगो अमना इंटेलिजेंस न पिरकपा अककनबा पाव अमदा युमफम ओइदना थौबाल पुलिस स्टेशन गे मनुंग चनबा संगा युमफम पार्ट 2 दा चथकिबा एंटी नारकोटिक ऑपरेशन दा संगा युमफम पार्ट 2 चेरापुरदगे MD जायद खान जहिनी फुनिथोय हारिबा मियोय असि मसागी युमदगे फाबंगम खिबगा लोइनना मियोय असिदगे सापोन केप तारादा हापतुना थमलंबा हीरोइन पाउडर ग्राम सहुम मरफुद्रा तरेट अमदी सिंगल बैरल गे नोंगमै अमसो लाइफ राउंड तरुक यावबा एम्युनेशन बेल सिंग फागत पंगम खराइदे इको नेटवर्क मणिपुरना प्लास्टिक पॉल्यूशन हंथहन्नबा अमदे लुना नान लैबा लमदम अमा ओहनबगी पांदमदा संगसिलकपा खोंगजंगे मखा तारकपा ओइना हाइरोक पार्ट 2 गे तोमाल मखोंग अमदे थोक्सोम लेकाइदा इको नेटवर्क मणिपुर के वॉलंटियर अमदी हाइरोकता लैरिबा सेल्फ हेल्प ग्रुप SSG सिंगना खोमजिलगा थमजाबा प्लास्टिक कलेक्शन सेंटर दगी अमुक हना रिसाइकल तौनबा अशोक ट्रेडर्स के टीम लागलगा किलोग्राम मसिंगी सेल पीरगा लौखत पीख्रे हाइरी मखल कयागी प्लास्टिक के पोलम सिंगना लंबी अमदी इरम नला सिंगदा तासिलगा ड्रेन फुंजिलकपा लंबी मोसिलकपा अमदी कनागुंबा सिंगना प्लास्टिक असे मोसिल्ले हाइदुना खोमजिलगा अमुक मई थारकपदगी मदुदगी थोरकपा मैखु अदु सोर हंजिनबा मतमदा कैंसर फावबा नहलकपा याबगी अकीबे लैरिबनी फिबम असिदा इको नेटवर्कना सेल्फ हेल्प ग्रुप सिंगी मतेंग लोइनना हाइरिबा प्लास्टिक के पोलम सिंग असे मियोइबदा कानगदबा मवंगदा रिसाइकल तौथोक्तुना सेंदान लंबी अमसु एहली मरमदुना अखोइना अमोट अकाई अमदे प्लास्टिक के पोलम सिंग लंगथोकपा मतमदा मफम चाना खोमजिलगा थंबियो हाइना इको नेटवर्क की माइकैदगी पाउजेलकले हौजिक सानबगी पाउ अमुक पिजरे
ngasi sanabagi pauda Manipur Horse Riding and Polo Association sinduna mapal kangjebungi sanabungda mari suba Jita Mohini State Women's Polo Club tim mangana saruk yaraga ngarangdagi hauduna satharakpagi ngasi sanakiba ahanba semi final match ta Assam Rifles Polo team na panjal taruk marida singkai hunba Polo Club Kongpalbo maitiba piduna final changbangam khrei atopa match ta IRC Lamfelna ibido pakhangba Polo Club Malombo panjal mapal anida maitiba piduna final changkhrei saliba thasigi tara mapalda final match sanaragani tournament asigi ngasi sanakiba ahanba semi final match ta Assam Rifles Polo team na singkai hunba Polo Club po maitiba pikiba panjal sing adu M Inorembi amadi o Veronica na panjal ani chanmangam ki SP2 amadi an Lakshmina panjal amamam chanki tournament asigi ngasi sanaki ba ani suba semi final match ta IRC Lamfelna ibido pakhangba Polo timbu maitiba piki ba panjal sing adu KS 70 na panjal mari chanki KS 7 na panjal ahum chanmangam ki tim asigi sanaroi Lucina panjal ani chanki Manipur Veteran Cricket Association sinduna chaliba thasgi maridagi hauraga Langthabal Public Ground da chatharakliba tarahumdoi suba T20 Manipur Veteran Cricket Tournament ke ngasi sanakiba match amada TCMDC Thongjuna Napsakha Imphal Buran Kuntramarida maithiba pikhrei match asida TCMDC na bat paiduna innings ki overloibada wicket nipan turaga run samakun khak lauki anisuba innings ta Napsana bat pairaga innings ki over tarat ball ahumda wicket loina turaga dan marfu tarukak lauduna match si maithiki match si mai pakraba TCMDC ge sanaroi Krishnana player of the match ke title lauki zatharakliba tournament asige ngasi sanaki ba atopa match ta LCC chajingna LCC lamsang boran nifuda maithibe piki match asida LCC na ahanbe innings bat paiduna innings ki apibo over kun loibada wicket mari tuduna run chani supnani pan lauki anisuba innings ta LCC na bat paiduna over taramapal ball marida wicket loina turaga ran chamong punipal khak lauduna match asi maithiki match asi mai pakraba LCC ge sanaroi Sibdatana player of the match ki mana lauki Manipur Cricket Association sinduna zatharakli batara suba W Pralhada madi W Ramananda ele tournament ke ngasi Lairenjam public ground da sanakiba match ta ESU wangkhaina wicket nipalda Trau ka kaithelbu maitiba pikhrei match asida Trau na ahanbe innings bat pairaga over kuntrani toy ball ani da wicket loina turaga ran sama supna mapal lauki ani suba innings ta ESU na bat paiduna over kunmari ball mangada wicket ani turaga ran sama tara lauduna match asi mai pakki match asi mai pakraba ESU gi sanaroi dipuna player of the match ke mana lauki tournament asigi Thobal Moising ground sanaki ba match tana RCA Lilongna same Khagempali Buran Samatara Marida Maitiba Piki match asida RCA na ahanbe innings bat pairaga innings ki apibo offer nifuloi bada wicket nipan turaga dan chani marfuni thoi lauki ani suba innings ta same na bat paiduna over kontra ball anida wicket loina turaga dan chamu humpuni palkhak lauduna match asi maithiki match asi mai pakraba RCA ge sanaroi Aziz Mirzabu player of the match ke mana piki World Karate Federation sinduna chaliba thasige taretagi hauraga taramathoi fawba United Arab Emirates ta pangthokiba world level referees amadi judges courts ta India gi mahut sinduna Manipur gi saruk yakiba mutum bangkim amadi soibam bideshorina Prithvi gi oiba karate masanagi grade B da mai paglakpada Karate India Organization na ikai khumnaba utkraba matunga si mai paklaba Chaos M Bangkim Amadi Ransi Soibam Bidi Surina Pongnapam Lamdam Infalda Tunglakibada Infal International Airport Tunglakiba Matamda Manipur Amateur Karate Do Association gi President Thangjam Kiran Kumar na luchingduna Association gi Mihut Singh loinana sanari kayana ikai khumnaba utki amaramda Paumi Singha unabada Chaos M Bangkim na Fongdokibada Awang nopok lamdam gi oina judge gi oina world class ta mai pakpa ngambani haina azin gi oina mai paktuna championship kaya pangthokpada saruk yakhre amaramda grade asi phangnaba hotnabada
Makagi mihut kaya amadi asin loinana kiyogi official na pirakhiba pautak mayamna mai pakpa ngamlakpani haina su phongdokhi. हाइलो में हम जी दोनों प्रोग्रेस इसा की क्वालिफिकेशन क्वालिफाई होने के लिए आते हैं वर्ल्ड फेडरेशन की स्कूल में हम तांग दा यानी मरुए का कोई की पास तो पाहिद एग्जामिनेशन से कंप्लीटेड वो लोग पसे सिद्धि है ना कोई की थमो तो नहीं आएगा लेते सिने पार्टी में आए जब आयबदी मरम दे मणिपुर की खत्म नतना नोटिस इंडिया की अकोने सीएमजे की बा आई सामो नोटिस स्टेट कराटे फेडरेशन इंडिया की आन बा प्रेसिडेंट में मिली अना फॉर्म तौजीब यूनिवर्सिटी अदु हजिसु तौजरी अदु मणिपुर खत्म नतना होगिन नो इस्ता अवन बा कने मखक या as amba bukanna agi now medi sanipise anan thagatu phulok sai thank you very much okay 2014 lagi asian level da budi internationally qualify oraga la panna khoi gi je aduna main md khoi gi competition rules and regulations je 2026 ki January 1 de ahom ba lakwa adu si sida ngasai changes na kaw ba tin ba khatana haiba khatana yada ba adu ngasai kaw ru ju thin ru ju point thong de khoi gi angan mi amle oda akhoi kaw re thin le pa le point pire pirakte kaina akhoi criteria namam leiba eta pa le eta piba na ta ba sugum ba mayam je si darka hoy bai tar samna da ana khoi gi international ki qualify ba refugees like ngi de कोई मणिपुर की कराटे की हिस्ट्री दा इधर मेडल हम फंगम दे तब तो 2014 की मतुंग दा उनको जा फिर मेडल हम हो रही है 2014 दा कोई एशियन लेवल दा रेफ्रिजरेटर्स की क्वालीफाई और मतुंग हाई इंटरनेशनल प्लेयर हम मसागी माई पाक के हाई ता बदी मसागी ओजा दा इंटरनेशनल लेवल दा माई पाक दरकार होय लसिलक पद मरोई बा पाव अमोक Saukhatpa Manipur ama puraknaba start of nasu angamba thaudang yaminasi haina Chief Minister Yimnam Khemchana phongdokhrei Dr. T.S. Kisan Yimnam token amadi aribam rajana lekhidaba chahi 38 suba ningsing thoram pangthokhrei Manipur Chief Minister Yang na MLA Kayana class 12 examination ki damak mahirui singda ya proposal pirakle Tengnopal dadi BNSSK section 163 jalai khrei IPFM na Litanda Security Force na sakhiba thawong yaning da phongdok laduna Supreme Court na sengkiba committee da memorandum kisin khrei Amade Manipur Chief Minister na Union Civil Aviation Minister da Imphal Guwahati Imphal sector ase Udan scheme gi manung salhanaba taksin khrei Ngasigi oina de ISCOM news na pijaba Manipuri pau matang asidalo senjari miyang tabira papum na makpo amuka na kurumjari